USA की माइकेदगी वेनेजुएला की प्रेसिडेंट ओइबा निकोलस मदुरो असि फादुना पुख्रबा मतुंगदा माकी मथक्ता ड्रग अमसुंग आर्म रिबेलियन की ओइबा चार्ज के आम पानसिंदुना न्यूयॉर्क ता लेरिबा US की ओइबा कोर्ट पुथोक्तुना ट्रायल चथदुना महाक असि दंडी पीगनी हाइदुना चथरिबा खोंगथांग असिदा निकोलस मदुरो असि फाख्रबनिना अदुगन हौजिक वेनेजुएला हाइरिबा कंट्री असि योइना लेरिबा फिबम असिदा US का लान थेंगनारुबदा कानाबगी ओइबा फिबम अदु लेइट्रबनिना थोइदोकपा अहेनबा मिलिटरी की ओइबा कन्फ्रंटेशन सिंग लाक्तबा याइ हाइबगी ओइबा वाफम सिंग असि फोंदोकचबा तारगसु USA की माइकेदगी वेनेजुएला अटैक तौदुना निकोलस मदुरो फारुबा खोंथांग असिना मरम ओइदुना हौजिक लेरिबा US अमसुंग वेनेजुएला की ओइना लेरिबा कॉन्फ्लिक्ट असि लोशिनबगी ममी लेट्री मसिना मरम ओइदुना अनौबा कॉन्फ्लिक्ट कया अमा अनौबा प्रॉक्सी की ओइबा लानफम कया अमा थोरकनबगीदमक्ता यामना चावरबा थोंग अमा हांगदोकपगुम तौरे वेनेजुएला हाइरिबा कंट्री असि ख्वाइदी यामना नकनबा पार्टनर अमा ओइना हौखरिबा चहिसिंग असिदा लेरम्बा रशिया हाइरिबा कंट्री असि माइकेदगी निकोलस मदुरो फाखिबगी ओइबा थौदो असिदा मखोगी ओइबा यामना क्लियर ओइबा मेसेज अमाखक लाक्रे मदुदी रशियन फॉरेन मिनिस्टर सर्जी लेब्रोव की माइकेदगी हौजिक USA की माइकेदगी वेनेजुएला दा अटैक चथरबा मतुंगदा निकोलस मदुरो फाखिबा असि अथुबा मतमदा थादोकदबनी हाइबगी ओइबा यामना क्लियर कट मेसेज अमाखक फोंदोरक्रे माकी माइकेदगी फोंदोकपगी मतुंगिना निकोलस मदुरो अमसुंग माकी नुपी आंगांसिंग असि फारिबा असि मालेम असिगी ओइना लेरिबा रूल बेस्ड ऑर्डर असिबु मपुंग फाना थुगाइबनी यूनाइटेड नेशन की अमसुंग लेरिबा अतोप इंटरनेशनल बॉडीसिंग असिगी ओइना लेरिबा लो असिबु खोंगाउनबनी हाइबा वाफम असि फोंदोक्तुना निकोलस मदुरो हाइरिबा म्युइ असि सोवरेन नेशन अमा ओइरिबा वेनेजुएला हाइरिबा कंट्री असिगी मियामना खनख्रबा इलेक्ट तौख्रबा लुचिंगबा अमनी मरम अदुना महाक USA की माइकेदगी यूनिलेटरली मखोइना मपांगल कले हाइबा मतागुम अतोपा कंट्री अमा नत्रगना अतोपा इंटरनेशनल ऑर्गेनाइजेशन अमगी अप्रूवल अमत याउदना एटेक चथदुना फाबा हाइबसी वेनेजुएला की ओइना लेरिबा सॉवरेनिटी द सिंगनबा खक्त नतना मालेम असिगी ओइना लेरिबा रूल बेस्ड ऑर्डर असिबु थुगाइबनी हाइबा वाफम असी यामना कना फोंदोकली मसिगी लोइना सर्जिल लेब्रोव की माइकेदगी वेनेजुएला की हौजिक लेहौरिबा लेंगा असिदा वाइस प्रेसिडेंट ओइरंबदगी हौजिक निकोलस मदुरो फाख्रबा मतुंगदा नौना प्रेसिडेंट ओइना एपॉइंट तौरख्रबा डेल्सी रेड्यूगिसता कॉल तौदुना हौजिक थोकलिबा कॉन्फ्लिक्ट असिदा रशिया की माइकेदगी वेनेजुएला की दमक्ता चप चाना खोंफम हंदोक्तना लेप्तुना लेरि हाइबा वाफम असी फोंदोखिबगा लोइना लाकदोरिबा मतम असिदा वेनेजुएला की ओइना लेरिबा सोवरेनिटी अमसुंग मखोगी ओइना लेरिबा नेशनल की ओइबा इंटरेस्ट असिबु ngak senbada Russia ni amna chawna mating tawgani haibagi oiba wafam asi nahuna khangankre अदुबु यानिंगदबा वाफम क्यामा फोंदोक्सबा तारगसु वेनेजुएला की दमक्ता हौजिक रशिया की माइकेदगी ऑफिशियली मिलिटरी इंटरवेंशन की ओइबा वाफम असि हौजिक फोंदोकपा लेइते मिलिटरी की ओइबा खोंथांग अमता लौखतकनी हाइबगी ओइबा वाफम अमता लेइते रशिया की साइडतगी हौजिक वेनेजुएला हाइरिबा कंट्री असिदा मखोगी ओइबा मिलिटरी बेसिंग लेइरी अदुगा मखोगी ओइबा लानमी क्यामा लेइरी तौबतबु रशियन लानमीसिंगी माइकेदगी एक्टिवली इन्वॉल्व तौदुना वेनेजुएला की दमक्ता मतेंग तौबगी ओइबा वाफम अदु उबु फंगद्री नाकलमरोम चाइना हाइरिबा कंट्री असिगी माइकेदगिसु USA ना वेनेजुएला दा चथखिबा अटैक अमसुंग निकोलस मदुरो फाखिबगी ओइबा खोंथांग असी अदुकी मति यामना ngakningai ओइबा अदुकी मति यामना तुकचनिंgai ओइबा खोंथांग अमा खंगनि मालेम असिबु कंट्रोल तौनबगी दमक्ता लेरिबा पीस की दमक्ता लेरिबा यूनाइटेड नेशन की ओइना लेरिबा चार्टर सिंग अदुबु वायलेट तौबनी हाइबा वाफम असी फोंदोकपगा लोइना रशिया गा चप मानना निकोलस मदुरो अमसुंग हाकि नुपी अंगांग असी अथुबा मतमदा थादोकदबनी हाइबगी ओइबा वाफम असी यामना कन्ना फोंदोकली अदुबु चाइना हाइरिबा कंट्री असिगी ओइनसु रशिया गा चप मानबा मोंग अमखक्ता हौजिक लाक्लिबा कॉन्फ्लिक्ट असिदा वेनेजुएला की दमक्ता मिलिटरी इंटरवेंशन की ओइबा वाफम सिंग मखोगी ओइबा लानमिसिंग थादुना लानथिंगनबगी ओइबा वाफम सिंगदी अमता उबा फंगद्री हौजिक लाक्लिबा कॉन्फ्लिक्ट असिदा चाइना हाइरिबा कंट्री असिगी ओइना अदुक्की मतिक यामना चावबा मांगजबा अमदि लेरि मदुदि चाइना की माइकेदगी हौजिक वेनेजुएला हाइरिबा कंट्री असिदा लेरिबा थावगी ओइबा रिसोर्सिंग असी निकोलस मदुरो की लेंगाका पुन्ना एक्सट्रैक्ट तौबिननबगी दमक्ता पुन्ना ट्रेड तौबिननबगी दमक्ति यामलबा सेनफम किया अमा लोन ओइना थादखिबा लेख्री अदुबु हौजिक रेजिम चेंज तौथोखिबसिना मरम ओइदुना चाइना की ओइना यामना चावरबा सेनफम किया अमा मांगदौरी मदुगी ओइबा खोंथांग खरसु चाइना की माइकेदगी सुक्सोइ सोइदना अतोपा प्लेटफॉर्म खरदा उथोरकपगी ओइबा खोंथांगसिंग अदुसु सोइदना लाकनी मता असिदा हौजिक लेरिबा कॉन्फ्लिक्ट असिदा मदुरो फाख्रे US दा पुथोक्तुना मखोइगी ओइबा कोर्ट ट्रायल चथरबा मतुंगदा जेल दा थमजनख्रगनी अदुगा इरांग असिल लोइखिबा यारे हौजिक लान थेंगनरुबदा कानाबा लेत्रे हाइबगी ओइबा वाफम असिल लेजबा तारगसु हौजिक नौना प्रेसिडेंट ओइना अपॉइंट तौरख्रबा मतम अमदा वाइस प्रेसिडेंट ओइरंबा डेल्सी रोड्रिगेज हाइरिबा लुचिंबी असिगी माइकेदगी US दा चथरखिबा अटैक अदु यामना कने यानिंगदबा फोंदोक्तुना US की ओइबा टेरर की ओइबा अटैक इंपीरियलिज्म की ओइबा अटैक आर्म एग्रेशन सिंग असिबु यानिंगदे हाइबा वाफम असिगा लोइनना USA दा कैदौनुंदा वेनेजुएला की माइकेदगी सरेंडर तौरोय हाइबगी ओइबा वाफम अमखक फोंदोखिबनी हाइरिबा वाफम असिदा ट्रम्प की माइकेदगी लाक्लिबा रिएक्शन असिना मालेम असिदा लेरिबा लुचिंबा खुदिंगमक अमसुंग मियोय खुदिंगमक यामना चावबा अंगकपा अमा पोकनरे ट्रम्प की माइकेदगी हौजिक
ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯔꯣ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ US ꯏꯟꯇꯔꯦꯁ ꯌꯦꯡꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯧꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯁ ꯑꯁꯤꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯃꯇꯝ ꯈꯔ ꯏꯔꯥꯡ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯅꯔꯝꯕ ꯑꯗꯨ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯁꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ USAꯅ ꯆꯠꯊꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯦꯖꯤꯁ ꯇꯧꯗꯨꯅ USAꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯁꯇ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯎꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ US ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯅꯈꯤꯕ ꯃꯗꯨꯗꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯤꯔꯤꯕ ꯃꯗꯨꯗꯤ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯨꯝꯅ USAꯅ ꯚꯦꯅꯦꯖꯨꯂꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯗꯨꯃꯛ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ USAꯅ ꯃꯥꯏ ꯄꯥꯛꯅ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯕ ꯇꯥꯔꯒꯗꯤ USAꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯃ ꯂꯥꯛꯀꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗ USꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯃꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯂꯩꯕꯥꯛ ꯑꯃꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯐꯥꯗꯨꯅ ꯄꯨꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯁꯇ ꯑꯃꯨꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯍꯟꯗꯛꯇꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨ ꯍꯦꯛ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯆꯩꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯏꯔꯥꯟꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯨꯝꯅ US ꯑꯁꯤ ꯚꯦꯅꯦꯖꯨꯂꯥꯒ ꯂꯥꯟ ꯑꯗꯨꯃꯛ ꯊꯦꯡꯅꯍꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯆꯩꯊꯦꯡꯁꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜꯒꯤ ꯑꯣꯏꯕ ꯒ꯭ꯔꯥꯎꯟꯁꯤꯡ ꯑꯁꯤ ꯀ꯭ꯔꯣꯁ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯅꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯔꯣ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯦꯅꯦꯖꯨꯂꯥꯗ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯗ ꯗꯥꯏꯔꯦꯛꯂꯤ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯑꯃ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯤ ꯂꯧꯈꯠꯂꯛꯀꯗꯕ ꯃꯥꯟꯗꯦ ꯃꯃꯥꯡꯗ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯐꯥꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔ ꯑꯃꯁꯨꯡ ꯂꯥꯟꯐꯝ ꯑꯃ ꯀꯨꯏꯅ ꯁꯣꯛꯅꯔꯛꯄ ꯃꯇꯝꯗ USꯇ ꯁꯣꯛꯂꯛꯀꯗꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝ ꯑꯃꯈꯛꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯍꯟꯗꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯈ꯭ꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯅꯤ US ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯅꯧꯕ ꯇꯦꯟꯁꯟ ꯑꯃꯒ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯔꯛꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯤ